ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯃꯤ ꯁꯥꯝꯗ꯭ꯔꯤ ꯉꯁꯤꯁꯨ ꯑꯩꯅ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕꯁꯨ ꯊꯤꯈꯤꯅꯤ ꯅꯪꯕꯨꯗꯤ ꯂꯦꯞꯄ ꯂꯩꯇ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡꯁꯤꯅ ꯗꯒꯤ ꯏꯃꯨꯡꯁꯤꯗ ꯁꯨꯔꯨ ꯅꯩꯔꯒ ꯑꯗꯨꯝ ꯂꯩꯌꯦꯕꯁꯦ ꯀꯔꯤꯕꯨ ꯇꯧꯔꯒ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦꯃꯤ ꯍꯦ ꯂꯤꯆꯤꯡꯍꯦꯝꯕꯤ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣꯃꯤ ꯂꯤꯆꯤꯡꯍꯦꯝꯕꯤ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯤꯕꯣ 이놈자 ꯀꯩ ꯍꯥꯏꯒꯦ ꯀꯔꯤ ꯍꯥꯏꯒꯦ 인domꯆꯥ ꯒꯥꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧ ꯍꯥꯏꯔꯝꯒꯦ ꯍꯥ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯕꯛ ꯆꯠꯀꯅꯤꯅ ꯍꯣꯔꯦꯟ ꯆꯠꯄꯗ ꯁꯦꯠꯅꯕ ꯐꯤꯔꯣꯟꯗꯣ ꯁꯨꯑꯣꯅ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯅꯊꯤꯕꯣꯡꯗꯤ ꯆꯥꯕ ꯂꯦꯞꯄ ꯌꯥꯗꯦꯅꯦ ꯆꯥꯔꯝꯃꯅꯦꯕ ꯅꯪ 이놈자 ngasido ꯑꯩ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯑꯦꯛꯖꯥꯝ ꯂꯩꯌꯦ ꯈꯣꯡꯅ ꯆꯠꯄꯅꯤꯅ ꯊꯦꯡꯈ꯭ꯔꯅꯤꯅ ꯇꯧꯕꯅꯦ 이놈자나 ꯊꯕꯛ ꯆꯠꯄꯗ ꯁꯦꯠꯀꯗꯕ ꯐꯤꯗꯣ ꯎꯄꯨꯗꯒꯤ ꯑꯃ ꯁꯦꯠꯄꯤꯈ꯭ꯔꯣ ꯍꯣꯔꯦꯟ ꯑꯩ ꯍꯜꯂꯒ ꯁꯨꯒꯗꯕ ꯐꯤꯁꯤꯡꯗꯣ ꯁꯨꯗꯣꯛꯆꯔꯝꯃꯒꯦ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯄꯠꯔꯤꯀꯦꯜ ꯀꯅꯥꯒꯤ ꯄꯠꯔꯤꯀꯦꯜ ꯀꯣꯂꯦꯖꯀ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯆꯥꯛꯈꯨꯝꯗ ꯈꯪꯕ꯭ꯔꯥ ꯆꯥꯛꯈꯨꯝꯗ ꯂꯣꯏꯁꯟꯒꯗꯕ ꯐꯤꯁꯦ ꯍꯥꯟꯅ ꯁꯨꯔꯝꯃꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯆꯠꯄꯒ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯩ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ 미렘시디? 비드 소라모! 저빨리 하라고! 이비마, nang ngay bas din niya. At siya mabas ngay, wag chaman eh. Just lo, ting dori.
ꯂꯥꯛꯀꯅꯤꯀꯣ ꯅꯪ ꯂꯥꯛꯀꯅꯤꯀꯣ ꯍꯣꯏ ꯆꯪꯒꯅꯨ ꯍꯣꯏ ꯌꯥꯔꯦ ꯀꯨꯝꯗ꯭ꯔꯣ ꯌꯥꯔꯦ Purian Lainihi 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 ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯗꯣ Nasidine Direct to hire them 하게 됩니다 짱구 maynobi amta yakko ꯑꯦ ꯗꯥꯕꯨꯔꯦꯟ ꯅꯈꯣꯏ ꯑꯣꯏꯔꯦ ꯑꯌꯨꯛ ꯉꯥ ꯁꯥꯗꯅ ꯆꯥꯔ ꯂꯩꯁꯦ ayo nga gaina akhoi bu adu maynobi wam de hadu leiko ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ ꯗꯥꯕꯨꯔꯦꯟ na jang de ko ga ga dro Komimta ai tek tong na amu lep let ju Mainobia Purian haidu nati Aina haidoba ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯈꯣꯏꯅꯤꯁꯦ ꯀꯩꯅꯣꯝꯅꯤ Moinadi Kangribo ꯑꯗꯨ ꯀꯩꯅꯣ ꯀꯣꯛ ꯍꯥꯏꯔꯣꯗꯅ ꯏꯟꯊꯣꯛꯀ ꯏꯟꯖꯤꯟꯒ ꯀꯣꯠꯊꯣꯛꯀ ꯀꯣꯠꯁꯤꯟꯒ Kishu natida Noidu class nungairakprana hangge tawbanida ꯍꯥ ꯍꯩꯃꯥ ꯗꯥꯏꯔꯦꯛ ꯈꯨꯝꯕ ꯑꯗꯨꯔ ꯋꯥ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕꯣ ꯑꯩꯗꯤ ꯌꯥꯝ ꯂꯨꯕ ꯋꯥꯒ ꯃꯥꯜꯂꯨꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯆꯠꯈ꯭ꯔꯒꯦꯀꯣ Ngaiko Mainobi Aije Ngaiko Ai Noi nata Liching hemishe Ai thamo shingna nushi ureba tas adu ni dina Nangna ne Mabu yanaba kara haibiyoba ꯗꯥꯏꯔꯦꯛ ꯈꯨꯝꯕ ꯅꯪ ꯍꯥꯏꯗꯨꯕꯨ Mainobi ashingmane Aigi thamoida Magi nushi mami takre Liching Ai nangmu thamo shingna nushi ꯃꯥꯏꯅꯣꯕꯤ ꯆꯠꯁꯤ ꯂꯥꯛꯑꯣ is nupa di nupa wai ba nupa di mana ba pakhang je asi di nupa yam thokre bo Aishu khangde Isase ipapa kapum tawe Sukuina aina Nogi khungangsid lairiba matamse Phanati kuide Adobo Aigi thamoida Aigi thamoina kuida khiba pamjakhiba nupidi ama phau yautri Ado pure moduhang na ma puruba mikupta Phauki Aigi thamoida Fajin ngamdraba iolama Kana kanganda Lotuna thamlakpa Magi nushibase Nashidi Chinpen phomkre ꯏꯆꯦ ꯗꯥꯏꯔꯦꯛ ꯈꯨꯝꯕꯗꯣ ꯍꯧꯖꯤꯛ ꯊꯦꯡꯅꯔꯦ ꯑꯗꯨꯗ ꯃꯥꯅ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯀꯩ ꯈꯜꯂꯒꯦ ꯑꯗꯨ ꯅꯪ ꯀꯔꯤ ꯈꯜꯂꯒꯦꯕ ꯃꯥꯏꯅꯣꯕꯤ ꯈꯟꯕ ꯌꯥꯕꯗꯤ ꯑꯩꯁꯨ ꯈꯜꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯔꯦꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯁ ꯑꯩꯗꯤ ꯗꯨꯗꯥ ꯈꯪꯗꯦ ꯌꯥꯔꯦꯅ ꯀꯣ ꯍꯥꯏꯈ꯭ꯔꯗꯝꯅꯤ ꯑꯗꯣ ꯏꯆꯤꯡ ꯍꯦꯟꯕꯤ ꯍꯌꯦꯡꯗꯣ ꯗꯥꯏꯔꯦꯛ ꯈꯨꯝꯕꯒ ꯅꯪ ꯑꯃꯨꯛꯇ ꯎꯅꯗꯕ ꯌꯥꯗꯦꯀꯣ ꯃꯐꯝꯗꯤ ꯑꯗꯨꯝ ꯁꯤꯜꯂꯛꯑꯒꯦ ꯆꯠꯂꯒꯦꯀꯣ ꯊꯥꯏꯈꯨꯝꯕ ꯅꯪꯅꯗꯤ ꯈꯜꯂꯝꯒꯅꯤꯀꯣ ꯑꯩꯁꯦ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗꯕꯤꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯗꯩ ꯇꯥꯗꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪꯅꯗꯤ ꯈꯪꯕꯤꯗꯦ ꯈꯨꯝꯕ ꯑꯩꯅ ꯆꯤꯡꯍꯟꯕꯤꯁꯦ ꯅꯝꯗꯅ ꯆꯤꯡꯉ ꯄꯣꯔꯛꯑꯕꯅꯤ ꯅꯣꯏꯕꯥꯅꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣꯀꯣ Hoi
마이도 내 마이시도 용생기도래 그리 그럼 아라마 도박그더우러게 이씨 불안되기 때문에 녹타를 레이드버 ꯀꯩꯒꯤꯅꯣ ꯃꯐꯝꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯕ 리칭 왕도 함로말래 마펌시다 이는 나무 거북이 마람 낭쇼 쇼드나 강랑근이 하이나 갈래 다시나 에이 낭무 타무 싱는 농시 다세더버 곰나 알레 해버세 애기 본시다 ngasi다 싱모 톡라래 리칭 낭기지 만나기 아이부 농시 하이나 낭 아무도 하요 ꯋꯥꯍꯩꯗꯣ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯗꯤ ꯃꯇꯤꯛꯁꯨ ꯆꯥꯖꯗꯦ ꯃꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯔꯤꯕꯤ ꯂꯝꯖꯥ ꯁꯔꯥꯅꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛꯁꯨ ꯆꯥꯔꯣꯏ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯔꯤꯅꯣ matik shadi khanglabasune aidi nangidamukte lepkani tingkhang tongbo pathi komthi mayamgi nongna phom oiribi lerang oirabasu chingani leirang nangmudi aigi napada che liching hayona chinduna ai nangmo thamo shina nusi haiduna amukta hayo ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯩꯒꯤ ꯁꯛꯇꯝꯇꯕꯨ ꯅꯪꯅ ꯎꯈꯤꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯅꯨꯡꯁꯤ ꯁꯛꯇꯝꯁꯤꯗꯤ ꯃꯤꯀꯨꯞꯁꯤꯗꯁꯨ ꯅꯪꯅ ꯈꯪꯕꯤꯗꯦ ꯑꯗꯨꯕꯨ ꯊꯃꯣꯏ ꯃꯥꯡꯒꯤꯅꯤꯉꯥꯏꯗ ꯆꯦꯜꯂꯤꯕ ꯅꯨꯡꯁꯤꯕ ꯊꯃꯣꯏꯗꯒꯤ ꯀꯣꯜꯂꯣꯊꯨꯅ ꯂꯩꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯐꯧꯅꯒꯤ ꯉꯁꯤꯗꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ 마이 노비 ꯑꯦ ꯈꯪꯉꯦ 미기디 누시나그래 이번이는 가만히 둬세봐 ꯑꯁꯤꯗꯕꯨ ꯅꯨꯡꯁꯤꯍꯟꯒꯤꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯝꯍꯥꯗꯅꯦ ꯒꯤꯔꯒꯤꯗꯒ ꯆꯤꯡꯉ ꯄꯣꯔꯛꯏꯕ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯅꯦ ꯅꯃꯤꯠꯇꯣ ꯂꯩꯀꯥꯏ ꯌꯥꯝ ꯀꯣꯏꯕꯤꯔꯨꯅꯨ ꯂꯩꯀꯥꯏ ꯀꯣꯏꯔꯤꯕ ꯅꯃꯤꯠꯇꯣ ꯃꯣꯔꯣꯛ ꯈꯪꯆꯥꯏ ꯆꯥꯏꯁꯤꯜꯂꯛꯀꯅꯤ ꯑꯃꯝꯕ ꯁꯪꯁꯥꯔꯗ ꯄꯥꯏꯒꯤꯅ ꯍꯧꯔꯤ 짜비로 하리니 미치다 나노비 구사도나가 짜비람드나 짝해버기 감옥에서 뻑뻑 짝고도 맞아 나는 삐지디 아두마이 노비 너무 내내 딱을 입으면 땀새 하나디 꾸이래샤 눈거 오래디 나는 똥로라네 누비노에게 담모이제 까람블라이나 사락보노바 담모이 아주 암걸리 두바 마하파피 ꯀꯧꯕ ꯂꯥꯏꯗꯣ ꯑꯗꯨꯅ ꯁꯥꯔꯛꯄ ꯈꯪꯉꯕ ꯃꯁꯛꯁꯤꯒ ꯋꯥ ꯉꯥꯡꯕꯗꯅ ꯏꯁꯤꯡ ꯂꯤꯛꯇ꯭ꯔꯤꯕ ꯇꯧꯊꯣꯔꯛꯏꯕ ꯑꯦꯛꯇꯤꯡꯗꯨꯒ ꯄꯦꯠ ꯂꯥꯎ ꯑꯗꯣ ꯐꯔꯦꯅꯦ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯄꯥꯝꯃꯤꯗ ꯌꯦꯠꯄꯤꯔꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤ 우리의시 하 아두마이 나하네 해보게 도게봐 멍들로 뒤파워보겠네 짠만해 해 마이노비 하 ꯆꯥꯔꯁꯦ ꯆꯥꯔꯁꯦ 시동차는 뭐 차버네 누파도 아이 샤미로 보이슈크레 사자기다나 아두니 하이지 ꯌꯥꯝꯕꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ 예 누시바 mana 누시비 이마기 만학다 락부부 깨기니 하이게 ng호불기노 컹디 무시부 아이마 예 까이드노 ꯑꯁ ꯌꯥꯝꯕꯣ 이dom사도 ꯌꯥꯝ ꯁꯥꯊꯤꯕꯅꯦꯕ 이dom사 할라디 ꯑꯩ ꯃꯤꯋꯥ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯆꯠꯂꯣꯕ ꯌꯥꯝꯕꯣ 누시비나 구당가 빠이락바시디 더모이가세 찡찡 나오해 ꯑꯁ ꯌꯥꯝꯕꯣ ꯋꯥꯊꯤ ꯉꯥꯡꯒꯅꯨ 이dom사도 ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯄꯤꯕ ꯆꯠꯈꯤ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦꯕ 이dom사 ꯅꯧꯈ꯭ꯔꯗꯤ ꯑꯩ ꯍꯣꯔꯦꯟ ꯆꯩ ꯆꯥꯔꯅꯤꯕ
ꯑꯗꯨꯅ ꯌꯥꯝꯕꯨꯡ ꯁꯦ ꯆꯠꯂꯣꯕ ꯁꯦꯕ ꯐꯔꯦꯅꯦ ꯑꯗꯨꯗꯤꯅꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯑꯣꯏꯗꯤꯅꯦ ꯑꯩ ꯆꯠꯂꯒꯦꯕ ꯅꯪ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯉꯁꯤ ꯐꯥꯎꯕ ꯅꯆꯤꯟꯗꯒꯤ ꯇꯥꯗ꯭ꯔꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯉꯁꯤꯗꯤ ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯅꯪ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯌꯥꯝꯕꯨꯡ ꯅꯨꯡꯁꯤꯕꯗꯤ ꯃꯈꯜ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯅꯪꯕꯨ ꯄꯨꯟꯁꯤ ꯂꯦꯞꯄꯨꯟꯁꯦꯝꯃꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯂꯤꯆꯤꯡ ꯀꯩꯒꯤ ꯅꯪꯕꯨ ꯑꯗꯨꯛ ꯃꯒꯨꯟ ꯂꯩꯅ ꯅꯨꯡꯁꯤꯍꯟꯕꯅꯣ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩ ꯑꯃꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ ꯑꯗꯣ ꯌꯥꯝꯕꯣ ꯍꯌꯦꯡ ꯎꯅꯔꯁꯦꯕ ꯁꯦ ꯆꯠꯂꯣꯕ ꯁꯦꯕ ꯆꯠꯂꯒꯦ ꯃꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯃꯥꯏ ꯂꯥꯛꯆꯔꯁꯤꯅꯤ ꯆꯠꯂꯒꯦꯀꯣ ꯌꯥꯔꯁꯦ ꯑꯝꯇ ꯃꯤꯁꯤ ꯃꯤ ꯌꯥꯅꯈ꯭ꯔꯦ ꯌꯥꯔꯦ 이반이가 왜 말이다 하나 시게 돌아게 ꯃꯁꯤ ꯅꯨꯄꯥꯁꯤ ꯃꯔꯣꯟ ꯑꯃ 그리노메 하나 드시 이놈도 마침 들었네 ꯌꯥꯝꯕꯨꯡ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯍꯟꯗꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯂꯤꯆꯤꯡ ꯍꯌꯦꯡꯗꯤ ꯑꯩ ꯂꯝꯗꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯄ ꯇꯥꯔꯦ ꯍꯥ ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯌꯨꯝꯗ 이마도 ꯃꯁꯥ ꯈꯅ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯑꯩꯁꯨ ꯈꯪꯗꯦ ꯉꯁꯤ ꯑꯩꯈꯣꯏ ꯕꯥꯅ ꯐꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯍꯪꯆꯤꯠ ꯑꯌꯨꯛꯁꯦ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯅꯤ ꯍꯥꯏꯅꯁꯨ ꯕꯕꯥꯅ ꯍꯥꯏꯔꯦ ꯌꯥꯝꯕꯨꯡ ꯇꯉꯥꯏ ꯐꯗ꯭ꯔꯕꯅꯤꯅ ꯆꯠꯂꯣ ꯑꯗꯨꯕꯨ ꯍꯌꯦꯡ ꯅꯪꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯕꯨꯗꯤ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ 이낙대기 ꯅꯪꯅ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯕꯨ ꯀꯥꯎꯒꯦ ꯈꯟꯕꯤꯒꯅꯨꯀꯣ ꯌꯥꯝꯕꯨꯡ 리칭 ꯍꯌꯦꯡ ꯃꯃꯥꯅ ꯅꯥꯕ ꯐꯔꯒ ꯅꯨꯡꯁꯤꯕꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯑꯩꯒꯤ ꯌꯥꯝꯕꯨꯡꯅ ꯂꯥꯛꯀꯗꯕ ꯃꯥꯏꯀꯩꯗꯣ ꯌꯦꯡꯗꯨꯅ ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯒꯦꯀꯣ ꯌꯥꯝꯕꯨꯡ 쟤 그거로 쟤 그거로 능기 누시 도리나 분두나 탐크르바 애기 누시바 홍로이 아무카나 ngasi ina lebliba kumphumse karigumba aina nangbu kauge khalakpa mikupta taibangba chi thadokduna namang thana isa thigi liching nangsu ibu kaugana aishu nangbu kaugtolo nang aigidama lepamako aishu nangidama punchi simak lepsake che kim khanganuko nangi kudangse ihang hange ꯌꯥꯝꯕꯨꯡ ꯈꯨꯗꯥꯡ ꯍꯥꯡꯕꯁꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ 누워있대 리칭 ngasi aina nangki kudang siriba garise aina halakju phaba nang siramuko pungsing yengba kudingi nanggi yamung busu ningsingmuko asuk kuiba matamse ai nangbu thiduna lakiba
ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯅꯥꯊꯩꯗꯨꯅ ꯂꯣꯠꯈ꯭ꯔꯤꯕ ꯑꯩꯕꯨ ꯀꯥꯎꯔꯣꯏ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯔꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯀꯔꯤꯒꯤ ꯆꯠꯂꯤꯅꯣ ꯈꯨꯝꯃꯣ ꯂꯤꯆꯤꯡ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪ ꯀꯗꯥꯏ ꯂꯩꯔꯨꯒꯦ ꯍꯥꯏꯌꯣ ꯈꯨꯝꯃꯣ ꯂꯤꯆꯤꯡ ꯅꯪ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯔꯣꯏ ꯈꯜꯂꯕ ꯅꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅꯁꯨ ꯑꯩ ꯈꯟꯈꯤꯗꯦ ꯅꯪꯕꯨ ꯀꯥꯎꯔꯒꯦ ꯍꯥꯏꯅꯁꯨ ꯑꯩ ꯈꯜꯂꯨꯗꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯣꯛꯈꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯉꯁꯤꯁꯨ ꯆꯨꯗꯨꯅ ꯂꯩꯔꯤꯑꯦ ꯃꯤꯀꯨꯞꯁꯤꯗꯁꯨ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯌꯦ ꯌꯥꯝꯕꯣ ꯅꯨꯡꯁꯤꯕꯤ ꯂꯝꯗꯝꯗ ꯊꯥꯗꯣꯛꯇꯨꯅ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ 이마기 비방나 너무너무 속실럭번나 말은 뭐라가 에이 능이 난 학다 랑닝 이 락박이 통날리키디 마tum 크레디 고아티 호스피탈다 이마도 내칸 눈을 내키 에도부 이마디 간만 감기제 에도기 마tum 에슈 가리 에시텐 타우두나 아시오도 꾸이는 레이오레 에이너 와칸 타락보 마탐다 미시기 따봉 반세 안가고 상사람마다 내름기 마두기 마뚱 에이당니는 알달라키 시작하자. 대고마 낭이브리 와르고니까 중요한비다 마dum 장판 비킬 나로 이동자 나 이동자 이마 낭디네 살당비 마땅 가라디 아이수난시 싸우나버디 욕비래다나 ngasidagi네 yumsida nang amuh hanna khungun tarakpa yaroi sigera sangera tapikho yumsida nang tapikho amuh hanna hambiranu 이동자 세 정신 나온 놈이요 이동자 세 마이노비 모두 토비아로 하요 메노비 마 그래도 레크라기 쿠무 능 쿠무 마 그래도 레크라기 대고마 이스마 그래들리브는 답자비디 칸디 그관다 마쿠기 마쿠라 토바마 함도레 하비디 칸 안도다 그다이디노 켈리카노 하비디 액슈 칸디 슈양노아티 빨리 마이노비 에이 마부 방나 버티게니 눈이 뜨다 에이 영화키 갑슈 에이 형갑키 눈이 뜨기 너무 알라가 에이 난게 공을 이렇게 아도
ꯂꯩꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯁꯤꯗ ꯅꯪ ꯑꯩ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯀꯟꯅ ꯋꯥꯖꯈꯤꯕ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯒꯅꯤ ꯈꯜꯂꯨꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯉꯁꯤꯗꯤ ꯃꯤꯠꯃꯥꯡꯁꯤꯗ ꯂꯦꯞꯂꯔꯦ ꯌꯥꯝꯕꯣ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯁꯨ ꯆꯠꯈ꯭ꯔꯅꯣ ꯅꯪ ꯂꯩꯇꯕ ꯃꯐꯝꯗ ꯑꯩꯁꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯂꯩꯅꯤꯡꯕ ꯐꯥꯎꯗꯦ ꯌꯥꯝꯕꯣ ꯊꯥꯗꯣꯛꯂꯔꯣꯏ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯊꯝꯂꯒꯦ ꯆꯦꯛꯁꯤꯟꯅ ꯑꯩꯒꯤ ꯊꯥꯅꯨꯡꯁꯤꯗ